Hai sinau mayam YouTube channel le biriba sinau mayam prama mogol natana welcome to jari khurm jari mogol natage channel bu yeng biriba sinau mayam prama ku thagat jari agi channel si bu yeng biriba sinau mayam like share subscribe to view mayam na support to view agi sinau mayam ngasi se tang nipan epau ko nimit ekadasi ni mini ngisi ekadasi webanina program su leitre aduna palai phigam amani kha chanang la kaidana honari chanang che sagu ni sina khogi sagu sina chanang la kon nungai mamdi sagu sina chanang la badi phijom chika kalli adu kan su kan ba du ke je khoi gi tari ai tare nong ching churabasu sagi chanang sigi kano si meng ji ta daba ni kai gumba carpet ka thara badi ani ka dum sirpa jai sinau mayang adu revive na tha ba sina sinau mayang ko nong thi mangadi phi se chanang lek thare adu di jam su no ba tang ba sagu sina khwari phai ko chanang thukalli ani sagu se su sinau mayam ani thoi akogi jama kuppa masu leiri khara pobum su lei adu hajiti sagu se khwari phabadi hajiti packaging thoi ko packet sina khwari lo masu nungai mai phamjan masu wali mai packet natam da akai ba moi jon bado adu di khara jangan ki phamjali sinau mayam aduna asi se sinau mayam khogi palagi phajom subagi matang se ai nam somba sinau oja sing phamda kitang share tawjage ai gi se aina khangna haina su haibante aina tawjaruba khangjaw hobodo mayam da share tawjage khogi nam somba sidi kai haitare hi nanba hakchang nana tatpa phi chaje nanba ai samna taru te hen kakpa koi lang khakpa jade kuching thia tananba kartal langna phengba mari molandaba koi nana jepa maramde hojikti phi se motladi karta moladi mine tangang nei babok singa unhor mot kheda se sakpa se aina ko aduna phi chaje nana sepa karigina da koi meitei gi nat sankirtan culture si sinau hena khangi dunga wala masa khangraba nat sankirtan fajagarba nat sankirtan se miyam na masa khangi mi aduna koina taru ta hena nana pije chajet nanba phuri me lilasu phajom tak serabu sudana kotana stress sadana sepa aduna pije haibasi jamna nali sinau miyam aina gari lodingai mamangda yumdagi cycle dagi thoga bus kandida thamaga line guide dai sei sakpa chalami maram line guide haibasidi dunai jat purmo loi chalimi do maitei khangde mayang khangde aduna pije chigi magunji kan kalli aina khangakpada gari tongmasida apokan maji mijati sinane phanggo do bai sempham do kitang chathoknaga phambaja hagopagi dawi kari hai moidi akhoi bhamo ne khalleba chanun tawa thindana phajong serabina thaguda oidige bosen kaina phamhalli thengani kaina musi chathokna phamba adugi mati magun lei haba akhogi maitegi nat sankirtoni aduna akhoina phajom sidi palagi phajom si yang wai suba kanaguma hojikti kasaram dadi carpet thate ahalamana tawnaramba manpopta sum waitei thoga maduga dumisei taholle atopa miramda manipuram dadi sa karmabu oirabasu basokpu oirabasu luhongbabu oirabasu moidi carpet heta thai carpet tha base kasu kaibelite phajaba sidi phajai adubu ahalamana tawnarambasina adumagi tawdre asagi thainagi ahalamana tawnaramba mantop mamayaida waitei thoga mantok me da sum titon tawre kurai se peta is sunu surubo sunu sasaran kuru kurai se le khom nam totpa
ꯑꯩꯈꯣꯏꯅ ꯈꯔ ꯐꯩꯀꯣ ꯄꯨꯡ ꯌꯩꯕꯅ ꯍꯦꯜꯂꯦ ꯀꯃ ꯃꯣꯠꯄꯁꯦ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄꯒꯤꯗꯤ ꯑꯅꯤꯔꯛꯀ ꯁꯦꯠꯄ ꯁꯨꯝ ꯌꯥꯏꯌꯦ ꯑꯗꯨꯒ ꯄꯨꯡ ꯌꯩꯕꯗꯤ ꯁꯦꯠꯄ ꯌꯥꯗꯦ ꯃꯣꯏꯒꯤꯗꯤ ꯃꯣꯏꯅꯕꯨ ꯉꯁꯥꯏ ꯈꯨꯔꯨ ꯈꯨꯔꯥꯏ ꯀꯨꯟꯕ ꯈꯣꯠꯄ ꯃꯗꯨꯒꯤꯗꯤ ꯃꯩꯗꯤ ꯅꯦꯠꯁꯟꯕ ꯈꯣꯠꯆꯟꯕ ꯁꯨꯝ ꯇꯧꯕꯅꯤꯅ ꯃꯣꯏꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯐꯤꯁꯦ ꯃꯣꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯅꯥꯡꯁꯦ ꯂꯥꯛꯄ ꯂꯣꯏꯔ ꯀꯪꯉꯀꯥꯟꯗꯁꯨ ꯐꯤꯁꯦ ꯄ꯭ꯔꯦꯁ ꯆꯥꯕ ꯑꯥꯏꯔꯣꯟꯅ ꯀꯔꯤꯒꯤꯅꯣ ꯁꯤꯅ ꯍꯥꯏꯗꯤ ꯐꯤꯁꯦ ꯁꯨꯔꯒ ꯃꯇꯨ ꯆꯣꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯥꯏꯔꯣꯟꯁꯦ ꯄ꯭ꯔꯦꯁꯁꯦ ꯆꯥꯔꯕꯗꯤ ꯃꯇꯨꯗꯣ ꯂꯣꯏꯅ ꯆꯥꯛꯊꯦꯛꯈ꯭ꯔꯅꯤ ꯐꯤꯗ ꯁꯤꯠ ꯅꯥꯜꯂꯅꯤ ꯀꯩꯒꯨꯝꯕ ꯂꯩꯐꯨꯝ ꯂꯩꯃꯥꯡ ꯇꯣꯜꯂꯁꯨꯕ ꯌꯨꯝꯗ ꯂꯥꯛꯑꯒ ꯈꯤꯇꯪ ꯀꯟꯊꯣꯛꯑꯒ ꯍꯥꯏꯗꯤ ꯈꯨꯠꯅ ꯐꯕꯪ ꯀꯟꯊꯣꯛꯑꯁꯨ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯒ ꯑꯥꯏꯔꯣꯟ ꯆꯥꯗ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯗꯨꯝ ꯅꯞꯁꯤꯟꯈꯤꯕ ꯑꯗꯒꯤ ꯁꯨꯕꯗꯁꯨ ꯉꯁꯥꯏꯒꯤ ꯋꯥꯕ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯠꯂꯒꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯆꯤꯡ ꯆꯨꯔꯒꯅ ꯌꯥꯝꯅ ꯋꯥꯏ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕꯒꯤ ꯐꯤꯔꯣꯜ ꯁꯨꯗꯣꯛ ꯁꯨꯖꯤꯟꯁꯦ ꯑꯗꯨꯅ ꯄ꯭ꯔꯦꯁꯁꯦ ꯑꯥꯏꯔꯣꯟ ꯆꯥꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯩꯖꯣꯝꯗꯣ ꯈꯔ ꯅꯥꯟꯒꯅꯤ ꯏꯁꯇꯤ ꯆꯥꯔꯗꯤ ꯐꯤꯗꯣ ꯅꯥꯜꯂꯤꯗꯅ ꯑꯗꯨꯗꯤ ꯃꯣꯠꯂꯁꯨ ꯈꯔ ꯐꯩ ꯏꯁꯇꯤ ꯆꯥꯗꯕ ꯐꯤꯁꯤꯅ ꯂꯩꯈꯣꯝ ꯅꯥꯡ ꯇꯣꯠꯂꯒ ꯆꯨꯁꯟꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯐꯤꯔꯣꯜꯁꯦ ꯅꯥꯟꯅ ꯁꯦꯠꯄꯤꯌꯨ ꯅꯥꯝ ꯆꯣꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯐꯤꯁꯦ ꯃꯇꯣꯟ ꯅꯥꯜꯂꯤꯉꯩ ꯃꯤꯌꯥꯝꯅꯁꯨ ꯏꯖꯠ ꯇꯧꯕ ꯍꯦꯜꯂꯤ ꯃꯤꯌꯥꯝꯁꯨ ꯉꯥꯡꯅꯅꯤ ꯑꯁ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯗꯣ ꯄꯨꯡ ꯌꯩꯕ ꯑꯣꯖꯥꯗꯣ ꯐꯤꯁꯦ ꯆꯠꯁꯦ ꯐꯖꯈ꯭ꯔꯦ ꯅꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯃꯥꯖꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯃꯔꯝꯗꯤ ꯅꯥꯝ ꯁꯣꯜꯂꯨꯕꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯁꯦ ꯊꯛꯀꯤ ꯑꯍꯟ ꯏꯄꯥꯒꯨꯝꯕ ꯏꯄꯨꯒꯨꯝꯕꯅ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯏꯁꯩ ꯍꯟꯕ ꯀꯥꯏꯅ ꯈꯣꯏꯔꯝꯃꯤꯁꯦ ꯌꯥꯝꯅ ꯆꯥꯎꯔꯕ ꯗꯣꯁ ꯑꯃꯅꯤꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯗ ꯈꯣꯏꯔꯝꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯣꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ ꯃꯒꯨꯟꯗꯨꯒ ꯏꯁꯣꯔꯒꯤ ꯅꯥꯝ ꯆꯪꯖꯔꯨꯕꯗꯣ ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯅꯥꯝ ꯁꯣꯝꯕꯁꯦ ꯌꯥꯝꯅ ꯇꯔꯥꯏꯅ ꯂꯥꯏꯅ ꯈꯟꯕꯤꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯛ ꯁꯣꯜꯂꯤꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯣ ꯃꯤꯗꯨꯒꯤ ꯎꯙꯥꯔ ꯇꯧꯕ ꯆꯠꯄꯅꯤ ꯌꯨꯝꯕꯨꯒꯤ ꯐꯅꯕ ꯈꯨꯟꯗꯥ ꯐꯅꯕꯒꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯦꯟꯗꯥꯡ ꯂꯝꯕꯤꯗ ꯌꯥꯝꯅ ꯑꯣꯟꯁꯤꯟꯕ ꯌꯥꯗꯦ ꯀꯣ ꯄꯩꯁꯥ ꯊꯥꯗꯦ ꯍꯥꯏꯗꯅ ꯊꯧꯑꯣꯏꯗꯕ ꯃꯁꯤ ꯐꯠꯇꯦ ꯃꯁꯤ ꯑꯄꯔꯥꯙ ꯆꯪꯉꯤ ꯏꯆꯤꯟ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯅꯥꯝ ꯁꯣꯟꯕꯤꯔꯝꯕ ꯂꯩꯈꯤꯗꯕꯗꯨꯒꯤ ꯎꯙꯥꯔ ꯇꯧꯕꯤꯔꯝꯕ ꯀꯣ ꯌꯨꯝꯕꯨꯗꯨꯅ ꯑꯉꯝꯕ ꯗꯈꯤꯅꯥ ꯈꯔ ꯇꯧꯕ ꯂꯧꯕꯤꯔꯛꯄ ꯑꯗꯨꯕꯨ ꯗꯈꯤꯅꯥꯁꯦ ꯀꯁꯥꯗꯗꯤ ꯈꯔ ꯀꯜꯂꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯗꯈꯤꯅꯥ ꯂꯩꯇꯦ ꯗꯈꯤꯅꯥ ꯂꯩꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯃꯈꯣꯏꯒꯤꯗꯤ ꯂꯥꯛꯏꯕ ꯚꯥꯕꯣꯛꯇꯣ ꯂꯣꯏꯅ ꯀꯤꯇꯣꯟ ꯆꯪꯉꯝꯅꯤ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯂꯥꯏꯔꯕ ꯑꯃꯒꯤ ꯀꯔꯃ ꯑꯃꯗ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕꯅ ꯐꯪꯉꯤꯁꯦ ꯂꯨꯄꯥ 5,000 ꯇꯔꯨꯛ ꯇꯔꯦꯠ 10 ꯐꯪꯕꯒ ꯌꯥꯎꯔꯤꯕꯀꯣ ꯃꯣꯏꯗꯤ ꯗꯈꯤꯅꯥ ꯂꯩꯇꯦ ꯑꯗꯨꯒ ꯀꯁꯥꯗꯗꯤ ꯁꯦꯟ ꯊꯥꯕꯁꯤ ꯈꯔ ꯋꯥꯠꯂꯤ ꯀꯣ ꯑꯗꯩꯗꯤ ꯁꯦꯟ ꯊꯥꯕ ꯈꯔ ꯋꯥꯠꯄ ꯀꯅꯥꯒꯨꯝꯕ ꯊꯕꯛ ꯀꯜꯂꯤ ꯍꯥꯏꯗꯅ ꯄꯣꯌꯦꯡ ꯇꯧꯊꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯗꯗꯤ ꯊꯕꯛ ꯂꯈꯥꯝ ꯀꯜꯂꯁꯨ ꯃꯈꯣꯏꯒꯤꯗꯤ ꯑꯃꯨꯛꯇꯪ ꯂꯥꯛꯑꯝꯃ ꯀꯤꯇꯣꯟ ꯑꯃꯨꯛꯇꯪ ꯆꯪꯉꯝꯃꯦ ꯍꯥꯏꯔꯒ ꯃꯣꯏ ꯍꯟꯈꯤꯅꯦꯕꯀꯣ ꯀꯁꯥꯔꯣꯝꯗ ꯃꯗꯨ ꯇꯧꯗ꯭ꯔꯦ ꯀꯁꯥꯗꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯔ ꯚꯥꯕꯣꯛꯇ ꯁꯦꯟ ꯊꯥꯕꯗ ꯌꯥꯝ ꯀꯜꯂꯤ ꯀꯁꯥꯔꯣꯝꯗꯅ ꯑꯗꯨꯅ ꯚꯥꯕꯣꯛꯇ ꯁꯦꯟ ꯊꯥꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟ ꯇꯥꯔꯒꯗꯤ ꯋꯥꯔꯧꯒꯅꯤ ꯃꯔꯝꯗꯤ ꯚꯥꯕꯣꯛ ꯍꯥꯏꯕ ꯚꯥꯕꯣꯛ ꯑꯁꯤ ꯌꯨꯝꯕꯨꯅ ꯕꯥꯔꯇꯣꯟ ꯇꯧꯖꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡ ꯏꯃꯥꯒꯤ ꯀꯔꯃꯁꯤ ꯂꯥꯛꯄꯤꯌꯨ ꯂꯩ ꯃꯅꯥ ꯑꯃ ꯆꯥꯕꯤꯌꯨ ꯂꯥꯎ ꯄ꯭ꯔꯁꯥꯗꯤ ꯐꯪꯕꯤꯌꯨ ꯂꯥꯎ ꯅꯥꯝ ꯇꯥꯕꯤꯔꯨ ꯂꯥꯎ ꯍꯥꯏꯅ ꯕꯥꯔꯇꯣꯟ ꯀꯠꯄꯅꯤꯀꯣ ꯃꯣꯏꯗ ꯁꯦꯟ ꯊꯥꯕꯒꯤ ꯀꯩꯁꯨ ꯃꯥꯒꯤ ꯅꯤꯌꯣꯝꯗꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯁꯥꯔꯣꯝꯗꯗꯤ ꯄꯂꯥ ꯃꯁꯤꯡꯁꯨ ꯋꯥꯠꯂꯦ ꯅꯤꯌꯣꯝꯗꯗꯤ ꯄꯂꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯎꯖꯍꯧꯗ꯭ꯔꯦ ꯊꯥꯏꯅ ꯑꯣꯖꯥꯁꯤꯡꯅꯗꯤ ꯄꯂꯥ 23 19 20 40 50ꯒ ꯂꯦꯞꯄꯤ ꯌꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯁꯨꯝ ꯁꯤꯅ ꯄꯂꯥ ꯌꯥꯝꯗ꯭ꯔꯕꯗ ꯁꯣꯔꯥꯠ ꯑꯃꯗ ꯄꯂꯥ 9 ꯇꯥꯕꯗꯤ ꯌꯥꯗꯦ ꯅꯤꯌꯣꯝꯗ ꯁꯪꯒꯤꯠꯇꯣ ꯃꯄꯨꯡ ꯐꯥꯗꯕ ꯍꯧꯖꯤꯛꯇꯤ 3 ꯁꯤꯅ ꯀꯃꯜ ꯑꯣꯏꯔꯦ ꯀꯁꯥꯗ ꯃꯁꯤ ꯌꯥꯔꯒꯗꯤ ꯄꯂꯥꯁꯤ ꯃꯁꯤꯡ ꯐꯥꯍꯟꯕꯤꯌꯨ ꯀꯣ ꯄꯂꯥ ꯑꯃ ꯍꯦꯟꯕꯗ ꯀꯌꯥꯝ ꯆꯪꯉꯤ ꯐꯤꯔꯣꯏ ꯑꯃ ꯂꯨꯄꯥ 100 150 ꯑꯃ ꯗꯈꯤꯅꯥ
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯃ ꯀꯤꯇꯣꯟꯗꯅ ꯃꯔꯨꯅꯤ ꯑꯗꯨꯅꯅꯤ ꯂꯥꯟꯒꯗꯣꯏꯁꯦ ꯃꯔꯝꯗꯤ ꯍꯥꯏꯅꯔꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯂꯥꯏꯔꯤꯛꯇ ꯀꯂꯤ ꯖꯨꯛꯇꯗꯤ ꯁꯪꯀ꯭ꯔꯤꯇꯣꯟꯅ ꯃꯍꯥꯖꯩꯒꯅꯤ ꯁꯪꯀ꯭ꯔꯤꯇꯣꯟꯅ ꯑꯊꯣꯏꯕꯅꯤ ꯁꯪꯀ꯭ꯔꯤꯇꯣꯟꯅ ꯂꯥꯟꯅꯐꯝꯅꯤ ꯍꯥꯏꯅꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯪꯀ꯭ꯔꯤꯇꯣꯟꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯣ ꯀꯁꯥꯔꯣꯝ ꯇꯧꯔꯤꯁꯤꯅ ꯑꯆꯥꯕꯔꯣꯝꯗ ꯚꯥꯕꯣꯛꯁꯤ ꯌꯥꯝꯍꯟꯕ ꯁꯪꯀ꯭ꯔꯤꯇꯣꯟꯗ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯅ ꯈꯟꯗꯣꯛꯄ ꯑꯃ ꯌꯥꯎꯔꯤ ꯄꯂꯥ ꯖꯥꯃꯜꯂꯤꯒ ꯂꯤꯛꯃꯜꯂꯤꯒ ꯄꯂꯥ ꯖꯥꯝꯅꯤꯅ ꯃꯁꯤꯒ ꯑꯅꯝꯕꯅ ꯉꯥꯡꯅꯩ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯏꯆꯦꯜ ꯔꯁꯁꯤꯗꯤ ꯊꯤꯕꯤꯗꯕ ꯃꯗꯤ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯕꯩꯁꯅꯣꯞꯅꯁꯨ ꯍꯥꯏꯗꯕ ꯑꯣ ꯐꯔꯦ 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 ꯌꯥꯔꯦ ꯍꯥꯏꯅ ꯁꯨꯝ ꯌꯥꯔꯦ ꯍꯥꯏꯕꯁꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕ ꯂꯥꯛꯏꯕꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯣꯠ ꯆꯪ ꯑꯗꯣ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯄꯨꯡ ꯐꯥꯗ꯭ꯔꯕꯗꯤ ꯀꯆꯃꯟꯒꯤ ꯃꯍꯩ ꯐꯪꯗꯦ ꯀꯣ ꯑꯗꯨꯅ ꯄꯂꯥꯁꯦ ꯃꯁꯤꯡ ꯊꯨꯍꯟꯕ ꯑꯗꯨꯅ ꯀꯁꯥꯔꯗ ꯇꯧꯔꯤꯁꯤꯅ ꯄꯂꯥꯅ 6 ꯚꯥꯕꯣꯛꯇ ꯁꯦꯟ ꯇꯥꯕꯅ 19 20ꯒ ꯁꯨꯏꯌꯦꯕ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯚꯥꯕꯣꯛꯇ ꯁꯦꯟ ꯇꯥꯏ ꯍꯥꯏꯕꯒꯤ ꯀꯜꯂꯛꯄ ꯃꯤꯅꯧꯕ ꯅꯠꯇꯗꯦ ꯀꯔꯤꯅꯣ ꯁꯤꯅ ꯁꯤ ꯀꯟꯊꯣꯛꯗꯨꯅ ꯇꯧꯔꯤꯃꯤꯁꯦ ꯑꯗꯣ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯁꯣꯔꯥꯙ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯩꯒꯨꯝꯕ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯃꯁꯨ ꯂꯥꯛꯏ ꯏꯅꯥꯝꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯁꯦꯟ ꯊꯥꯖꯒꯦ ꯂꯨꯄꯥ 100 200ꯒ ꯄꯨ ꯂꯥꯛꯆꯩ ꯁꯣꯝꯅ ꯄꯂꯥꯅ 6 ꯚꯥꯕꯣꯛꯅ 20 ꯁꯦꯟ ꯑꯣꯛꯇꯗꯅ ꯊꯥꯔꯝꯗꯕ ꯌꯥꯎꯔꯤ ꯃꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯤꯇꯣꯟ ꯆꯪꯖꯒꯦ ꯏꯁꯣꯔ ꯅꯥꯝꯗ ꯚꯛꯇꯤ ꯆꯪꯖꯒꯦ ꯍꯥꯏꯅ ꯄꯨꯖꯕ ꯁꯦꯟ ꯃꯥ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯅ ꯆꯠꯈꯔꯦ ꯃꯤꯌꯥꯝꯅ ꯊꯥꯔꯝꯃꯕꯅꯤꯅ ꯃꯥꯕꯨ ꯊꯥꯗ꯭ꯔꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯗꯒꯦ ꯈꯟꯈꯤꯗꯒꯦ ꯍꯥꯏꯅ ꯃꯁꯤ ꯁꯦꯟ ꯊꯥꯕꯁꯦ ꯚꯥꯕꯣꯛꯀꯤꯗꯤ ꯃꯔꯥꯟ ꯂꯩꯇꯦ ꯊꯥꯔꯤꯕ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯚꯛꯇ ꯁꯨꯇꯥꯒꯤ ꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ ꯃꯁꯤ ꯀꯔꯤꯅꯣꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯥꯝ ꯁꯣꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯩ ꯂꯣꯏꯔ ꯊꯣꯔꯛꯄꯗ ꯚꯥꯕꯣꯛꯁꯤꯡ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯁꯩꯁꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏ ꯄꯦꯜꯍꯧꯗ꯭ꯔꯦ ꯁꯦꯟ ꯊꯥꯕ ꯐꯪꯖꯍꯧꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯁꯦꯟ ꯊꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯚꯥꯕꯣꯛꯁꯤ ꯎꯕꯗ ꯀꯤꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯨꯑꯣꯏꯕ ꯁꯪꯀꯤꯇꯣꯟ ꯀꯤꯇꯣꯟ ꯃꯄꯨꯡ ꯃꯔꯨꯝ ꯈꯣꯡꯕ ꯕꯩꯇꯥ ꯃꯁꯤꯅ ꯃꯔꯨ ꯑꯣꯏ ꯃꯔꯨꯅꯥꯕꯤ ꯁꯤꯇꯤ ꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯑꯗ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯅꯥꯝ ꯁꯣꯟꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯩꯖꯣꯝꯁꯤ ꯌꯥꯝꯅ ꯃꯣꯠꯂꯕꯗꯤ ꯑꯍꯥꯟꯕꯗ ꯁꯔꯞꯇ ꯇꯤꯡꯕ ꯌꯥꯗꯦ ꯍꯥꯟꯅ ꯏꯁꯤꯡ ꯑꯆꯝꯕꯗ ꯇꯤꯡꯉꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯆꯥꯝꯊꯣꯛꯄ ꯍꯌꯦꯡ ꯁꯨꯒꯗꯕꯗꯤ ꯉꯁꯤ ꯅꯨꯃꯤꯠꯀꯨꯝꯕꯗ ꯇꯤꯡꯉꯝꯕ ꯀꯣ ꯅꯣꯡꯉꯥꯜꯂꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯊꯣꯛꯄꯗ ꯆꯥꯝꯊꯣꯛꯑꯒ ꯑꯃꯨꯛ ꯁꯔꯞꯇ ꯑꯩꯈꯣꯏꯅ ꯇꯤꯡꯒꯅꯤ ꯑꯗꯨꯒ ꯁꯥꯄꯣꯟꯅ ꯁꯨꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯐꯤ ꯁꯨꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯌꯥꯗꯦ ꯄꯂꯥꯏ ꯐꯩꯖꯣꯝꯗ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯄꯂꯥꯏ ꯐꯩꯖꯣꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯀꯣꯡꯒꯣꯟꯗꯣ ꯁꯥꯄꯣꯟ ꯀꯣꯡꯒꯣꯟꯗꯨꯒ ꯑꯃꯣꯠꯄꯗꯣ ꯑꯗꯨꯝ ꯂꯩꯍꯧꯕ ꯐꯤ ꯀꯨꯅꯥ ꯆꯪ ꯂꯩꯍꯧꯕ ꯑꯗꯨꯅ ꯍꯥꯏ ꯄꯥꯔꯒ ꯁꯨꯝꯗꯕ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯐꯩꯖꯣꯝ ꯉꯧꯕ ꯍꯦꯜꯂꯦ ꯑꯗꯨꯅ ꯁꯨꯝꯕ ꯃꯇꯝꯁꯤꯒ ꯏꯁꯤꯡꯗ 3 ꯍꯦꯛ ꯊꯥꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕꯀꯣ ꯁꯥꯄꯣꯟꯒꯤ ꯃꯍꯤꯗ ꯆꯠꯈꯤꯕ ꯃꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯒꯨꯁꯤꯒ ꯆꯅꯥꯡ ꯂꯥꯛꯄ ꯑꯗꯨꯒ ꯐꯤ ꯐꯧꯕ ꯃꯇꯝꯗ ꯐꯖꯅ ꯐꯤꯕꯥꯟꯁꯦ ꯆꯞ ꯇꯤꯡꯉꯒ ꯀꯪꯍꯟꯕꯤꯕ ꯑꯗꯨꯒ ꯊꯨꯞꯄ ꯌꯥꯔꯒ ꯍꯣꯔꯦꯟ ꯄ꯭ꯔꯦꯁ ꯑꯥꯏꯔꯣꯟ ꯆꯥꯕꯤꯔꯣ ꯃꯗꯨ ꯒꯨꯟꯖꯥ ꯁꯥꯕꯤꯔꯣ ꯑꯥꯏꯔꯣꯟ ꯆꯥꯕ ꯐꯩꯖꯣꯝꯒ ꯑꯥꯏꯔꯣꯟ ꯆꯥꯗꯕ ꯐꯩꯖꯣꯝꯒ ꯁꯦꯠꯂꯛꯄꯗ ꯈꯔ ꯈꯦꯠꯅꯔꯛꯀꯅꯤ ꯑꯥꯏꯔꯣꯟ ꯆꯥꯕꯁꯤꯅ ꯐꯩꯖꯣꯝ ꯑꯁꯤ ꯂꯥꯏꯠ ꯑꯣꯏꯕ ꯍꯦꯜꯂꯛꯀꯅꯤ ꯑꯥꯏꯔꯣꯟ ꯆꯥꯗꯕꯁꯤꯅ ꯐꯤꯁꯦ ꯈꯔ ꯃꯆꯨ ꯈꯔ ꯃꯔꯞ ꯂꯩꯒꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯥꯏꯔꯣꯟ ꯆꯥꯔꯕꯅꯤꯅ ꯐꯤꯒꯤ ꯇꯅꯥꯟꯕꯗꯣ ꯑꯗꯨ ꯐꯖꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯁꯥꯔꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯠ ꯁꯪꯀꯤꯔꯇꯣꯟꯗ ꯆꯪꯉꯨꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔ ꯀꯔꯤ ꯖꯤꯕ ꯎꯙꯥꯒꯤꯗꯃꯛꯇꯅꯤ ꯀꯔꯤ ꯖꯨꯒꯤ ꯁꯪꯀꯤꯔꯇꯣꯟꯅ ꯃꯍꯥ ꯑꯊꯣꯏꯕ ꯂꯅꯤ ꯁꯪꯀꯤꯔꯇꯣꯟꯅ ꯖꯩꯒꯅꯤ ꯑꯗꯨꯅ ꯅꯥꯝ ꯁꯣꯟꯕ ꯑꯣꯖꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯁꯪꯀꯤꯔꯇꯣꯟꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯅꯥꯝ ꯁꯣꯟꯁꯤ ꯀꯣ ꯑꯩꯈꯣꯏꯅ ꯀꯔꯃ ꯁꯣꯟꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯈꯥꯏꯔꯣꯏꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯅꯥꯝ ꯁꯣꯟꯕ ꯂꯩꯈꯤꯗꯕ ꯄꯦꯇ꯭ꯔꯕꯨ ꯑꯩꯈꯣꯏꯅ ꯎꯙꯥꯔ ꯇꯧꯕꯤꯔꯝꯕ ꯑꯗꯨꯕꯨ ꯌꯥꯏꯐ ꯄꯤꯕꯤꯔꯝꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯑꯩꯅ ꯊꯝꯖꯅꯤꯡꯕꯅ ꯑꯩꯈꯣꯏ ꯚꯥꯕꯣꯛꯇ ꯌꯨꯝꯕꯨꯅ ꯗꯈꯤꯅꯥ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯐꯤ ꯇꯧꯕ ꯌꯥꯎꯏ ꯈꯨꯗꯩ ꯇꯧꯕ ꯌꯥꯎꯏ ꯃꯁꯤ ꯚꯥꯕꯣꯛ ꯐꯝꯃꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯐ꯭ꯔꯪ ꯀꯟꯊꯣꯛꯅꯒ ꯌꯥꯝꯅ ꯇꯧꯔꯤ ꯃꯁꯤ ꯇꯧꯕꯤꯅꯨ ꯃꯁꯤ ꯐꯠꯇꯦ
ngasi jumbuna ngamjaba kharatang dan tawjarimi mama mapagi laiba bhakta basto ngasi gi numit sigidi karmada tilibido loina bhakta basto matani ko nam taba lakpani kito mafam se sumanga te mase hari sankito mafam ji barje bindabon hana khali bindabon labadi bhakti pire marja jali dum thoktai aduna mina isai raga haroga langba wari suba mase aparatha changi ko aduna babo na jumbuna dakina tawbo matunda phije lagana kanthokku tawbigano mai lobigadami harawa lobiraga jumbudubo asis magon pibirangwadabani isnaw myam ko asini ngasi ga ina pisu suna video macham tang myam da ina share to sanbisi ko aduna isnaw myam prama sankiton laabadi nam mari muna tabiu isada leramba aprada kitang su kokani nam taba sidi yamna phai aduna khuna nam mina isai sapna wana humang tana isai chaga bhabona wari sunaduna wari watai hawdokna nopoga khebaga tawbose masi jamna phate isai sabo pungge bidasu jamna thamoida nungai taba phawri pere mayamna pullagani ko mapung phaise mayam pullagani ba khuna bot hapaga mayam pulla hapaga ba bot kari se bot manana hapta dikari ma bot ka do mana sanketona si mayam chap mana thawa hasang jauna bhabo su nam somo su chap manar bati soida peta udhar oigani haiba seina khanje aduna pap le namba targa su isogi nam do khara sanjara bati pap koi aduna sinam nam purma nomagi matam ahum mari sidi matam ahum siga animak amde matam amatangdi krishna nam sibu thawai jauna sonjara bati soidana isona thawjangani ko maram aduna matam puram te sinam nam purmak aina hajani bati ai ka su khang haina hajabante sin khara khangjabda mayamda aina share tawbani aduna nomagi hare krishna eva nam se soma leptaba kali juktadi krishna nam natana karisu pailite aduga akogi jumda leiriba jumleima lanjau baimo asubu koina khuruma changi nijaba changi sinaw mayam mase haraga aigi video si sada sumlo sanjage nungsibe sinaw mayam sina mongol natagi channel sibu miyeng tabiu aina kariguma haibada sogiba langkiba jarubusu mayamna chunthokpiro aisu tarana oksege arubada amuka hanna aigi channel bu yengbirba sinaw mayam famda Chandam Mongol singai sei sakpana kubak jango tara lo hanna khoramjeri sinaw mayam ngasi gita sara sumlo sanjage Hare Krishna